उन्होंने ये भी सलाह दी कि सत्तापक्ष या विपक्ष सब मिलके ऑल पार्टी एक डेलीगेशन मणिपुर में आना चाहिए और यहाँ आके हर समुदाय की नेतागण से वार्ता करना जरूरी है, क्योंकि लोगों के बीच जो अविश्वास की वातावरण पैदा हो चुकी है उसको निवारण करने के लिए सबको एकजुट होकर पहल करना जरूरी है। हमारे सारे मुद्दा उनके सभी रखे थे कि वैली के लोग हिल नहीं जा पाते, हिल के लोग वैली नहीं आ पाते, राशन खाना दवाई सारे जाना बंद हो चुके हैं, छात्रों को पढ़ा लिखा बंद हो चुके हैं, सारे विस्तार रूप से हम बयान किए हैं और हमारी सारे बात मानते हुए राज्यपाल साहिबा सहमत जताते हुए सबको एक साथ एकजुट होकर ये मणिपुर की समस्याओं को हल निकालने के लिए कदम उठाना चाहिए और मेहनत करना चाहिए, ये उनकी तरफ से हमें कहेंगे। पुंसिल से एकोई इमालेबाकी दमक हाइबा वाखलोंदा फेडरेशन ऑफ सिविल सोसाइटी फोक्स मणिपुर न सिंधुना TH इबोयमा सुमांग लीला संगलेन दंगसी नोमगी ओइबा पीपल्स कन्वेंशन ऑन प्रेजेंट सिनारियो इन मणिपुर पांगथोखरे तोंगान बा डिस्ट्रिक्ट सिंगदगी लाखिबा सकनाइरबा मियोइसिंग सिविल सोसाइटी ऑर्गेनाइजेशन मरापाइबी लुकयागी लुचिंगबा सिंगना सरकारदुना पांगथोखिबा मिफम अदुदा कुकी मिलिटेंट सिंगना मखोइगी तोंगानबा लेंगाक अमगी डिमांड तौदुना चथरखलिबा वायलेंस असि मतौ करमना थेंगनगने मणिपुरगी अपुनबगी सक्तम कन्नबा होटनाबदा लौगदबा थौदांगी मतांगदा खुंजा सिंगना लौगदबा थौदांगी मतांगदा मखोइ मसा मसागी ओइबा वाखलोन फोंदोंनखे ngasi pangthokiba miyam gi oiba convention aduda warep ani lokhi warep sing adudi hojik thokliba conflict asigi himai chumna ba committee ama semlei committee gi maming di ahan ba committee gi ahan ba mifam da lakthokpa ani suba warep na tongan ba district sing da gi lakpa nupi miyam amadi district level organization singi apambagi matung ina August 10 English singa ni kun humdoida nupi mayam gi khongchat ama Churachandpur amadi kangpopi da chatpa haibasini Manipur University Anthropology Department ki hanagi head Dr. W. Nabakumarna moderator oiduna pangthokiba thoram aduda Fox ki president TH Manihar na hai loop ki politics ki khenaba khudingmak thadok aduna mangda taduna leriba issue asi loishina ba hana hotnaba mathoktai wakhalon manadana magi aningba lambida changsilabadi mai pakpa ngamloi Miyamgi apambagi matung ina Central Committee ama semduna tawgadaba thabak ama tawina changsin minasi habagi pandamda Miyamgi apamba wakhalon lawduna thabakta onthoknaba mifamsi pangthokpani mahangna makha taraduna Central Paramilitary Lag ama makhairom leiriba asina lan asi loshinaba thabak tawbaki mahuta Kuki militant singda phone na sawgatlabanina makhoi halan khibana fare State Force singda thawna pibiro awat baleirabasu mareibaki damak kathok charagi haiba nahakya leire lengang na makhoi bu sak khangbiu haike Makhoi numitu da nupi masa ani ka pharga mapam da neket torkan da khatang mas togi basi masi kari gino habise horok padu te manipur da lebe intelligence na TV braba makhoi phanek phiron sela ka phabra natra ko moi karam ba phizon da phai natra ko masa da kari yor magi se karana investigation torge ba masi torumage de ngasi prithvi gi khwai da ge na apab prime minister da hariba modi ji na numit humja ga nipani wangang da kan da adu kumba ne ket so ur kan da makana wangang ko se magi wakhandu yam thina handa ba wakhand leire me haiba duni mana wangang ge haiba taraka di gujarat ki rayota nupi ki neket torkan da mai thagi ge ba madu de wang wangang da braba masi reasonable loi da wa pham ne aduna manipur government na makoi lak tara pi bai ba se masi maitai khunai bu namdar makan da koi adu kun mabu ku ki sin de increase da ne ba pham jima tham se koi ne sang da ba vigilance distinction chandra kan da koi na kope ga da gi type da imai bial sing da like local club sing je awa ba pe gi megerum da chat pa se masi sat na ba ki da makta sem ba committee si ga loina na district level da local level da koi sem kan da apun bai ba wakan se sala kan da samara ba lan sang se ka se pura lan chang ni ba Sitting protest pharmacy jo ko manipur pumgu na phamina ba maina sa se ju samana ba phum da samana ba kulau do laroka da changhen ban ya na bagi wakon do ni yam chauna nasiki kuki jina toriba pope ganda se masi ko thengna ba ngamna na ba makoi na toriba haijali ba khuding ma sim basi kamai tok ka ka dagi kamai tok dra makoi na thengna ga dagi ha bagi wakhalo ko na maruina ko na pamjari badi lairi ba sia so imalu mayam se aige wakhalo da hado ka Resource person na wangang kiba retired session judge A Noctune sorry na hai culture na thokli ba irang asigi wari lotion ba yaroi thokli ba irang asi matam chana lengang na intervent toram labadi kuki amadi maitai anigi marakta asok apad mishimina yaram loi
Thokliba thodok adugi horafam thigatana viral chatkiba video adugi matangda charge sheet su thangatriba trial amadi investigation amata chathadriba case amagi matangda Manipur gi chief minister na chainariba sing capital punishment piba yaningde India gi law amatana yaroi nupi ani duna kari tawringai matamda phakibano maitei nupi gi phanek piduna sethanki makhoida rape chathakidi hairabanina punishment pifam thokte Nupi da chathaba violence da chawna singna duna adjustment ta khiba singi manungda mahaksu amani adubo chief minister gi warep adudi Manipur miyam ki apamba ki mayoktani chingdana law chatna daba tampaktana law chatna bagum suknu da freedom fighter gi nupi ama hingna kuki na mai tha khibagina kari gi punishment pidribano thaudok aduga mari leinana kuki na traga state first book toba leirabra maheroi ani mangkhibagi hakchang fangnaba governor na hotna khiba leirabra kari gi damak leinga na thokriba case mayamdu kan thokraga viral jarkiba nupi anida lupa lakh tara pi khibanu haina su hanglakle objective viral case to the investigation to loidriba court charges to thagatriba trial to leitriba adudai to the akoigi honorable CM na capital punishment pi and lokhokse I strongly object madudai to the mi amabu dandi piba ahpase aina nungsiraga ma pheda kanbiba aina nungsiraga ma pheda ahpase rak piba se aina mi de lete objective anoba poram amang thokle rep to khide ori magi phi do akhoi mete pi de ki phi de ko masalan ke aye adu eragadi ma se rape and murder rate ba gang rape rate ba mapam dadi bharat sarkar na scheme lebe Indian penal code criminal procedure policy dadi capital punishment ki provision yaude akhoi gi freedom fighter amagi nupi that too he has been awarded by Dr. IPJ Abdul Kalam ma burn alive king na hin na yim na mai tha ki ba adu ni kari gi da wakta room na lokbi driven no haba Sirasu siba, hayeng sirasu siba, koi mayang bazar mayai na pullage, eto pang thadapiro, center ki yama bakhatang nungai na hingmi hobro. Wangang kiba Professor Enjoy Kumar na hai lamdam amagi history haibasi achumba ohengadabani history lana chathan khinaba hotna basing tungki mirol na ngakpiba ngamloi miyam gi mihut sing fam kontuna leiba matam nate iraiba kanaba thabak tawbiyu Saugri yung badong na yung liba CSO mayam gi apamada aikhoy kanagi tung ingadauri kuki naga sangilup ama ani khaktani aikhoy gi di masing yambagi mathakta luchingba khudingmak ningthauni haina leiriba si thadoklaga ama to ina punsin biro aikhoy ko ngaure haiki ngasi su akhoi puramana Manipur gi laiba ase itihas gi laiba ase masi ngakadabne habase masi ngasi mu wasa kobi nagadabne khoi masi wasa kobi nagadabya aikhoy yaragani janagani hatu batai megi tarik ohundagina ngasi phawada akhoi je shanti purok se haire pase maitei khatna hairi akhoi gi iselo gi hairatri ana bharat sarkar ne decision se lobam photo ngasi garukri masinari ngasi akhoi no wari mas karigumba akhoi da decision se lobam ngamjarabo korim labdi akhoi yamna nganna nam se loigane ngasi kukira tawriba dimana se ahin namra hobunati 70 years asigi planning ne belais more than 80% even 90% se bharat ki no mai da hindu dharma bu ngai se mai ne adana mai dei is the obstacle ko oi bisna maramang koraga mai dei singa se lotion ninge masigi lotion na pati e masida sagala ga da mai dei na christian hali happy yaad ragadena hindu na christian hali haibisna takpadi bharat sarkar ki mamai da upana thapa sakane masi or phawda masi so dum bharat sarkar ki da lebis ki tumine Ngarang Imphal da kokomina senduna mai pangna pangthokiba mioi lak kaya na sarkya kiba mass rally against Chin Kuki narco terrorism ki makha tarakpa oina Delhi Mitai Coordination Committee DMCC ga kokomiga khutsam naraga lakliba August 6 ta Delhi gi Jantar Mantar da demonstration ama fongadauri wakam mifamasagi paujoldi apunba Manipur ama kitamak ekhoi punsilasi Manipur da chathariba miyam gi ihauda saugatpa demonstration haibasini kokomi gi assistant media coordinator Khuraijam Athauba amasung DMCC Delhi gi convener Dr Seram Rojasna punna thorakpa charol amana hai demonstration asna kholau amadi wafam kaya pukhat kane madudi India na karigi Chin Kuki narco terrorism ki mathakta thabak lokhatpada ninghan naribano Delhi Chanakyana khangadawbani madudi Manipur gi apunba saktam da singnarakpa haibase India ki national interest amadi unity in diversity ki mayoktani Lining Lysol gi natraga narco terrorism ki oigera makhal khuding maki terrorism ki mayokta India na lep kadabani
Manipur gi chingsang singbu atopa golden triangle olhan ba yaroi tongan balengak leiba yaroi Manipur bu kanglup ki leida khaidok pa yaroi narco terrorist singbu suna lona ya pa onthokanu suna narco terrorist singbu ngai narco funding na subu pangal happy Manipur da peace pro Indo Myanmar border dagi Assam Rifles Manipur loktholaga atopa force na sindu haibana chingba kaya yauri demonstration adu da sin kuki jogi oi daba namthaki factory singna India amadi malemda minamba sasina bawari kya piduna achumba sana bahonari basi expose tawani hairi Manipur gi governor Anusuya Uike na ngarang Churachandpur gi relief camp singda anirak suba oina chatuna state asida ing tapa tangdulay taba puraktuna mausagi punsida hanjil hanaba punna hotna minana ba paujil pikre Thoidok hendona me marida mob amana miya mangda ikai khumna ba manghan ki haiba kuki nupi anika hakthena na unaduna mahaki minungsi phongdok pagalonana makhoi anida lupa lakh tara gi check khutsina ke 36 Assam Rifles ki helipad taraba matungda governor na St Paul's Institute Relief Camp da chatke kona rengkai gi young learners school da chatke camp anida lanjoy naraklaba mioi chamaga humfu taret amasung chamaga humfu tara mathang sina leiri Relief camp singi kaka singda chongduna yengsin ki amadi inmate singa wari watai sanake imung amamamda hakchang fana laibada changba polam sing yauna selgi tengbang amadi angang singda chana ba polam sing yentoke Governor na Manipur gi naharol singda lobu khutna paisin da na ba appeal tawbaga loinana lo na yada ba thabak singda ki lapthok na laina ba haike inmate singa wari sanabada weekend na haike mahagna lakliba se irang asna sokhalaba mioi singna Mayok na riba awaba sing khang na ba themjin na ba amadi mateng pang ba lakpani awaba nang laba imung singda lengak na compensation pigani haraduna miyam gi tungi punsida ingtap na leiba yana ba phibam amuk hanjil hanaba lengang na hona gani haina thaza ba piram ki hari 27 sector AR gi tuibong da leiba headquarter da ex servicemen singi imung sing amadi CSO lu chingba singa unaduna makhoi gi nungai ta ba wafam sing governor na takhe Kuki NP ITLF Jomi Mothers Association Kuki Women's Organization for Human Rights na Governor da Memorandum sing pishin ke 27 sector headquarter AR da pangtokhiba paukimi from amada Governor na haiki madadi mahak district asida anirak suboina miyamgi awaba wakat singta na balakpani awaba khara makhaidi kokhanba ngamlei hingbada tangai fadana changba polam sing amadi hidak lang thakki matangda lambida athingba leibana apanba khara di thengnare Adubu mahangna lakpada hidak lang thakara madi atay tengbangi polam khara kangkhal dambur hygiene kit sing yauna chopper da purakle haike tangdu laita ba madi mausagi phibam da hanjul halna ba hona bada angamba mating pangani hairaduna kanglup anida punna famina duna jathari balan asi loshina ba wari sanana ba madi tungkoina chakada ba waroshin ama purakna ba hona ba appeal tokhe Coordinating Committee on Manipur Integrity Kokomina Sintuna Mass Rally Against Jin Kuki Narco Terrorist Cyber Hiramda Ngarang Mioila Kayana Serve Kaduna Chatkiba Miam gi Tungi Lambi Yatkadaba Rally Asina Manipur gi Integrity da Singnaba Kudingmak Maithiba Pibangam Gani Habagi Ajoba Kudam Ama Malem Sinba Tungna Utkre Haina Kokomina Thadorakba Cherol Amana Haire Kokomi gi Media Coordinator Samarendra Thokchomna Kudek Piduna Thadorakba Cherol Aduda Asegumba Rally Asida Minungsi Thaujal Maraybak Nuksiba Wakalona Mang Tharaga Sergya Bikiba Manipur gi Organization Clubs Ima Merapaibi Association Lanai Sangstan Lonana Sergya Bikiba Mipung Khudimag Amadi Manipur gi Furupumna Makpu Kokomina Kokno na Ikai Khumna ba Tobimal Khangba Uchari Lonana Stes Amadi Hapta Kang Jebungda Sem Sabi Kiba Manipur gi Ten House Association Khongchat Hofam Lampak Bibikiba Thangmaiban Athletic Union Mifangi Amadi Publicity ki mateng pangbirakiba Manipur Sound Association miyamna nungsa marakta lakhiba rally aduda lambi gi matai da lepiduna minungsi galodina chana thaknaba ising maising sinbi khiba ireja sing lekai club sing amadi isingi farmhouse sing ambulance pangbi khiba lanai amadi lenga ki hospital sing Indian Red Cross Society Manipur amadi khongchat asibu mapungfa na ba mateng pangbirakiba transport punamapu kokomina hanna ikai khumna jabaga loinana tobimal khangba ulakle amaramda Yumdang ba kuki singna iramdam munnaba landarakpa asina pendaba kaya kangleicha singi thamoida omchakna ri haibasi kokomina khangi laukiba resolution sing aduda miyamna haphaning ba mayam ningba thungdaba mayam leibirongani adubu miyam mamangda phongna khana ba yadaba kaya leibana kokomi bulan lobi dana ba hajare loinana
Makha tarakpa thabak thoram khudingmak mai pakna pangthoknabagidamak kokomigi office ta lakpiduna wakhal losing puthokminaduna tanaminasi haina charol asna makha tari. Manipur gi apunba gi saktam da singnarakpa yaning day tonganba administration demand torakpa yaroi Manipur gi chief minister gi power da central government na khud thingjilakpa yaning day amadi Manipur gi reserve forest area singda poppy farm taunanaba plan torakpa yaning day haina ngarang nimidang lesang them apunba lukki tonganba clubs marapaibi group tarama thoina magi lekai gi thoknaraktuna lesang them bazar gi akoibada maira gi rally chakhrei Manipur da poppy plantation taunanaba mastermind oiriba gang khudpu sing yaning de haina tongan ba slogan kia lauduna tholakhiba ima event sing aduna laisang them bazar da pullaba matung Mizoram gi CM Joram Thanga Indian Prime Minister Narendra Modi amadi Indian Home Minister Amit Shah gi mitam mai thaduna pendaba phongdokhe Atuba matamda thoklibe irang asigi waroshin amak puraktuna miyambu tangdu leitana leiba phanghanna ba hotna biu haina laisang them apunba lupna leiriba lengaki pukningsu chingsilakle Lengang na thuba matamda chaitheng nang liba mahirei singda ahenba mideng changbiduna counseling pibegi thorang lokhat piu haina Manipuri Students Federation MSM na hairi aikhoi lairik ningthina tamsi haiba campaign asigi makhada moredagi Thobal district ki manungchana leiba Lamding Higher Secondary School Wangjing amadi Kodongpopi Sports Complex Wangjing da hangliba relief camp singda changja farm loduna leriba mahirei singda lairik inaba boy pen pencil eraser na chingpa kaya yenthokhrei Yenthokpagi thoramda yaukiba MSF ki president in charge Hizam Roshan hai Lamdam asida thokliba thaudok asina maram oiraga laingakna May 3 dagi July 3 fauba summer vacation tharuraba matung July 5 dagi class 1 dagi 8 faubagi mahiloi sangsing hangdoklabasu mama mapa oiba singna macha singbu school da chathanbada akiba amadi mipaiba poknari Education S department haukiba May gi tang kunda laukthokibagi matung ina Mahiroi lising mariga chatret nimfutaret romda chaitheng piri Mahai masing takpi tampiba asi yaudrabadi malem ki chakhwatlam jolda achoba safu ama piba khaknatana machang thokna saruk yaba ngamloi chaitheng nangliba mahiroi sing asi maikai khangdaba seranaba lambi amata chakhiga tra haina mahiroi lup asna nungnangba poi haire loinana mayum makai thadok pikraba chaitheng nangliba mahiroi singda tofom khangdaba amadi charangna bakaya fawhali maram asina mama mapa amadi oja singna makhoida awaba polum pisin biroi tabani lengang nasu masida hena midang changbiduna athuba matamda counseling pibi bagi tharang lokhat piu loinana mahiroi lup asina su makhatana mafam kaya da hangliba relief camp singda chatuna mahiroi singda pangba yaba mateng kaya su pangani haiki MSM Tanzania Kondi, like Tina Tamsi campaign, Siki Makan, Saksalaku, Amaoina, two Matamda, Lengan, Wakalda, stress Kumba, depression Kumba, Lapia, Yangana, Punagitamak, Yirongitamak, Yankana, my wishing that counseling to Binava, Tanai Padabama, they have say MSM citing Tanzari, the Malaya so, the Vision Department, Matamda, my wishing book, Atuba, Matamaki Boiba, for counseling to Bina, Sat to the Tinaiba, or Binava, MSM. Manipur da polchai puthok pusin tauriba traders singbo Indigenous Tribal Leaders Forum ITLF ke Publicity Secretary Genja Baljona miyam da lana uhana bahonari haina Thangal Bazar Traders ke santa na hakpam na haikrei wafama singasi Manipur Press Club ta paumi singa unaba amada mahakna phongdokhibani tha asigi kunmari da mapandagi train da Khongsang Railway Station yona Chana thaknabagi polam singi pusilakhiba adugi ona tainaba mawongda nongmai amadi maru kaya train da pusilakre haina ginza baljong na thadorakpa press note amada traders singbu miyam da lana uhana bahona rakpa amadi kanglup anigi irang leiringai charak asida kanglup singi marakta hu kam sinduna traders singbu irang asda changsina bahona riba laibak thibani Traders na ngasi fawbada nakal amata da sagat palaite Manipur gi miyam na chana thaknabagi polam sing putok pushin tawbada khudongcha da basing adu yengduna khudongcha ba mafam yengduna lakle railway gi khuthang da pot pusilakli ba traders sing bu amuba kali taisinduna thokli ba irang asida yawhanna ba honarak pasimak traders na condemn tawi amadi miyam da lana sandokna ba honari ba ginja baljong gi mathakda FIR ama Imphal West Police Station da file tawri haike loinana Makata na asigumba aran pa pau sandorak pa thoklabadi mahaki mathakta traders sina akan ba action lokhalagani haina phongdorakle
कांग्रेस की इरांग ले मनुष्य सिदा तोवान ममोंगा कोई फेवर तो ममोना बा टी कामजन ममोना बा हु कामजन ममोना लो मनुष्य सिदा ट्रेडर्स इन चिंचल को जैसे याम नहीं होती है उनके ट्रेडर ऐसे ऑलवेज बिजनेस स्टोरी मीजिंग दी इंटर कम्युनिटी कॉन्टेक्स्ट से उन ले रहा है सोंदे की पोचर पे आता मतलब दा मोई मिजोरम दा पोट पुरीबा मिजोरम पावर चलीबा अदगी सोरा कंदा कोई इंफाल बेनी दा वाले बा पोलीबा मैं आपसे लोय मा ट्रेडर्स इसने ये ना मांगी फ्री फ्लो से लेना वो होना रहा है तो वो याम नहीं होती भाई ता करी नो कमाई तो नो करी तक हम दे ता अखोई ट्रेडर्स इनसिदा अखोई पोट पुरीबा रेवेगी थ्रू द पोट पुरीबा सिदा हम टेंशन लगा कॉन्फ्लिक्ट्स ले यावन ना होना पोजीशन अखोई याम कन्ना कंडेम तोई अखोई ना पुरीबा पोट सिंसे मैं पुन्ना चामिना मैं पुन्ना ना बने सिदा लड़ाई की करी ग्राम तक की याव बने हौजिक पाव की बरथना अतेंबा ब्रेक अमतंग लोमिनसे 40 years of trusted diagnostic service, Babina Diagnostics. Diabetes ka luina na hinglibusing thaam gi manungda fahan bangamle. Khong hamba nungai tabasu namit mga ni gi manungda fahan bangamle. Piles haibadi nungsang na basu chama da chama fahan bangamle. Cholesterol wangba namit kunida normal oina lehen bangamle. BP wang basu thaam gi manungda normal da lehen bangamle. Pumnamak natural oiba anauba hidang makal singna laying jabani. Haksang da sokadaba side effect amatalite. Makatana hidak chabagi mathausu tararoy. Ako pamorol gidamak nga simaglengsin biraw Diabetes Hospital, Jennings Road near Punjab National Bank, Porompat. Break matungda mayambo amukana daram na okchari makataba pauda Thaunauzam Brindagi Mathakta MLA Minister Kharana IPC Section 200499 500504 amasung 505 Clause B gi makhada FIR palakpa asi yaningde athuba matamda hando u haiduna ya school apunba mairapai bi lupna sinduna ya school janmasthanda wakat mifam famkhrei wakat mifam aduda sarkya khiba ya school apunba Mairapai bi lukki member yumnam ongbi bimola tan hai kaisu leitaba wafum khara democracy chatpa leibak amani haiduna fongdok tubada FIR pansiliba asi athuba matamda handokpiyo maramdi chin kuki narco terrorist singna me ahumdagi maitai mayam hatpa maitai gi laisang mai thaba yum mai thaba Kuki MLA Tarana Chong Thoraktuna Manipur Thugaina Bohonarakpa Asidadi FIR Panba Natraga Matik Chaba Chirak Piba Ngamdraga Brindana Aningba Apamba Khara Fongdok Lubaki Asukkan Ba Chaithing Pirakpa Asidi Maitai Nupi Amoina Yaba Ngamloi Mairik Pidagi Maijabi Olakpa Suyai Thokliba Lan Asina Thaiduna Jakhidanaba Athuba Matamda Paliba Egg Asi Lauthokpiyu Haike Loinana Lamdam Asida Kuki gi Homeland Natraga Tongan balengak tan basu yaroi makhoina tan gi hairabadi Mizoram da oina tan biyu aikhoi gi Manipur dagi di kuki gi ni haiba lamma chet ama fawba pi bangamloi haina mahakna makhata ki Yes, Pindada, Anna Anning Baba, Paradi, Mogasis, Palepa, Kokoki, the Makta, FIR, Pan, Bibas, Tumatam, the Lotopiu, Ilal Hogan, Rizana, Igitang, whom the Pulai Biden, a bomb to by the Ege, Tisabin Biden, may take me, Miam, the Gonzales, the Yunka, may Taba, like some may Taba, may take me a Mama Hati, Madam the FIR, Pan, Drega, Bindana, Anning Baba, Macrap, Kokox, Bugida Makta, they came be, but they may take me Piamo in Aquaman, see Abangam Zero, Atuba Matanda, Bindagi Matata Paliba, Atuba Matam, the Lotopiu. MLA Narana from Korea, Manipur, Hotel Study, FI Padbangam, Kadidamakano, Bina, the FI Padbise, Pedi Majawi, Hopai, Lan, Nakasan, Sanaba, Hainas Sakit, and Navagidamaka, Atuba Matamda, Bina, the Pali, but it's a lot of you. May ahum dagi hauduna Manipur da thokliba Kanglup anigi irang asina Kanglup anigi marakta hingsagi thabak thoram sing leptana chathaduna lakli Loinana Sanjam Chirangda Khulngakliba volunteer singda Karam Awang Lekai Marapai bi amadi Karam Awang Lekai Young Club anina khusam naduna selgi mateng pangkhrei
Thorom aduga mari lenana karam awang lekai Marapaibi gi member Suni Balana Fongdorakpada Manipurda athubu matamda NRC chotna halu Kuki militants sing da thamliba suspension of operations to lauthou Assam Rifles Manipur ki lokthokadabani amadi India government na nakal amatagi oiba wa ngangpi ganu Kuki militants sing na taliba separate administration piba yaroi hake Tha helaba kanglup ani gi irang hozik fawba India government na loshinba ngamdana leiriba asimak yamna laibak thibani Thokliba irang asi India government amadi Manipur lengak na athubo matamda loshinbina bahona biu hainasu appeal tarakle May gitang ahumdagi zatharakliba irang asida koigi ibung ipasingga paw phaungnaraba matungda mafam asi asuki mati ware haibagi damakta karam awang lekai gi Marapaibi amadi biung uba club ki apunba pulap punjale hairaga yumdong khuding amam angamba kharaga khaijanaraga madu pulap khomjale hairaga yamba yamdaba thidana mafam asida awaba tariba asi khitangda oirabusu matheng pangnabagi dama akoi laksabani matung tarakpadasu lekai asida awaba taraklabada akoina chapthok chauna leiri ibung ipasingna ninghanaba tobiganu Kuki militants sing nazu lam macet amata lauba suyaroi ibung ipasing gi dama amadi lam dama asigi damakta leble haina mayam ne hamda thamje Academic Incentive Award Committee AIACO mayang Imphal na sinduna chahi khudingi leptana sa tharakpa kun mangarak suba encouragement function pangthokna class 10 amadi 12 science amadi arts examination da mayang Imphal ACG manungda leiriba School sing amadi thangnaba kun Kakching district ki mayang Imphal maibamdagi mithoi mihelaba mahiroi sing oktuna pungning thogatpagi thoram pangthokhrei Prabhavati College mayang Imphal ki indoor hall da pangthokhiba thoram atuda Social worker Kongkham Manglemba Singh Veterinary and Animal Husbandry ki retired director Dr. Chabungbam Nanda Kishore Singh amadi Manipur University of Culture ki deputy registrar Dr. Laurembam Surjit Singh na president member Singh oina sarkyake Thoramgi nunggi oiba warol piraduna AIACO mayang Imphal gi secretary Chongtham Asok Kumar Khabana haikibada AIACO mayang Imphal asi ingkumja Lisingamaga chamapan marfutara nipanda wakhalon manaba mioi kharana pullaga lingkhatuna tungi yumbi oirakatoriba mahitam liba mahirisingbu hena afaba lambida achumba maikaida puraknaba amadi tongan pa hiramda masaknaiba mioi sing khangatuna pungning thogatpagi mana pibani Ngasidi johi kun mga suduna mayang Imphal ki manungda masaknairaba mioi kya pungning thogatkiba laikhre amadi tongan ba award donor sing busu thagatpa fongdokkibaga loinana matung tarakpadasu ahen ba minang changbiragani habagi thajaba thamke bosem na lawba SSLC exam amadi kosem na lawba SHC exam da subject sing da position holder ma wangna phangba punna mahire kun mga da tongan ba mioi sing nakatpirak pa award singa loinana sel amadi certificate sing piturai kai khumna ba utpaga loinana pungning thawatki Thoramgi manung jana me ahumdagi hauraki ba kanglup ki irang na maram oiraga leikhidraba lamdam asigi athoba singi mafamda athoiba mitunglen sing AIACO ki member sing amadi mahire sing na minute ani 2 minute left na kai khumna ba utke Kumza inisang magachamapan infumapan dagi leirakpa Manipur ki apunbagi saktam amadi Bisnupur district ki Moirang gi saktam kai handana thamna ba hotna bada Moirang Kendra Civil Defense Coordinating Committee na achoba thawtang logani haikrei Moirang da laiba hotel elegance da ngasi pangthopa pawmi singa unaba amada committee asigi advisor cum spokesperson TH Anana wafam asi fongdoloduna hai hauzik Manipur da kuki militant singna makhoigi oiba Lengak ama tanbagi mingda Manipur gi tampakta leiriba micham miyam da onsinduna nomai kaya kapa yum kaya mai thabagi thabak asi numit khudingi leptana chatharakpana aikhoi khudingmak jasinang ngamkhai amadi thawai ngakpa haibasi tangai fadaba thodang oiri Mahosagi punsida hanjulaknaba aikhoi khudingmak amata oina punsinsi kendra asigi miyam amata oina punsinduna district asigi torbung bangla amadi Waikhurok ki hanagi fibam kai handana thamnaba honabagi loriba Thaudang asi state amadi central government na achoba thaudang lofam thoi haiki Koi punnamak hinginasi koi punna leminasi nungchinasi hanagum leminasi haibani koi meeting ram sina lawdeli se masigi onna taina bada solution nama ngasi bawda purutna lemisi koi gidai te lerebra magi koi gidai te lere koi lebak kannana ba ngoi kannana ba thawai kannana ba koi punna punchilakanda masi tawdar lere haibto madu khagni koi bandam se ing tappa lebak thugai bidum changbi gano apun bagi sakam hagat kada mating pangbiyo haibse masigi kholau sige lonana koi any makalgi yang kulakanda karma makalgi education karma makalgi habak silaga koi shanti porta dege koi iramdam si kanga dege haibo protudi committee na madung yam na loba du mobile chunguda ko makatana muchi lagni haibse committee ke sai
Mangarak Suba Amnemia Award Distribution ki thoram All Manipur Newspapers and Electronics Media Employees Association na sinduna Hafiz Hata da laiba Ichol Express ki building ki third floor da ngasi pangthokrai. Thoram adu da Amnemia ki Chief Advisor Laistram Chitra Kumar, President Khunjamayum Amuchau, former President Thokchom Ngokthoi na athoiba Mithunglen Singh oina sarokya ki. Amnemia ki President Khunjamayum Amuchau na fongdokhibada print amadi electronics media da mathau tawriba paumi. Management amadi atay staff singna thabak wabadi leptaba aduga hakti fangba ngamdaba awaba kaya mayoknari masina thabak suna laira tanba kaya thokpana madu kharada oirabasu fanaba association asi semkhibani maram asna association asi chakhat handuna pawgi lamda thabak toriba pawmi amadi sinmi singi yaifana ba hotnariba association asi chakhatna ba hotnaminasi haike Thoram adu da association asi hek horak padagi register tawduna lengang na sakhanglaba association ama oinaba amadi chakhatna ba hotnaba da achoba thodang lokiba uchiwa mamang lekaidagi Dr. Sagol Sam Chawba Singh apokpa angang jawda association asina piba mangarak suba manasel oina lupa lising tara memento amadi lengyan khusinake ngasi apunba lup Ningthau khong na maru oi pathautang loduna tongan ba mafam singdaki lan general tuna Mangol Nganbi College Ningthau khong da hangliba relief camp da Bahadur Gram Durga Nagar Udarbon Kasar District Assam Part 1 2 3 apunba nupi lup amasung nahamarup na All Brothers Committee Ningthau khong gi kuthang da lupa lising tara ki tengbang khusina khrei ngasi sel gi tengbang khusina bagi thoram aduda All Brothers Committee Ningthau khong gi working president oina mohena Manipur gi mapanda laikhraba maitai ichun inaw singa igi khongul libiduna iramdam asida nangliba awabada sarukya birapaki damakta thagatpa fongdokhe tongda relief camp asida lairiba inmate singna social service camp ama relief camp asida pangtokhe Manipur da hausi tholiba irang asina maram oiraga longmi singna law uba yadana lairiba amadi hargi awatpa mayoknariba longmi singi awaba uraga patsoi esigi longmi singda district agriculture office Imphal West ki makhada subdivisional agriculture officer na longmi singda harian thokhrei ngasi tera sapam lerakta laiba longmi amagi yumda harian thokladuna subdivisional officer Y Hemabatin hai Longmi singna salamda patsoida amadi atai athapa mafamdagi laklaga har longna ba hotnabada mayoknariba awaba kaya adu yenglaga longmi singi yumda har asi fanghanbani hauzik langi matam oibana department na mateng pangba oina har asi fanghanbani haina SDO Hemabatina fongtoki Dimapur dagi lengwai chungbagi thabak lakliba August 3 dagi leplagani haina Manipur Sand Distributor Association ki General Secretary Gurumayum Sitalji na haikhrei afamasi ngasi Manipur Press Club ta pangthokhiba pawgi mifam amada mahakna fongdokhibani National Highway number 2 da Dimapur dagi Manipur tamna lengwai chingthok singsin tawriba gari singda labi asigina keta khundariba kuki kangphu kharana gari singda ki loningba mawongda sel lobagi thabak chotharakba asina lengwai chingba gari singda awaba kaya mayoknari hari National Highway number 2 da lengoi chungbagi thabak tawba yaroi kanagumbana nak kanduna tawramba thoklabadi maduda tholakpa afafata gi tekchak masa na pugadabani haike Langiba tarik amadagi Manipur Sand Distributor Association na Manipur da Dimapur amasung Assam lengoi asi highway tisana thagi fawba pinjale maramdi kuki militant singna lengoi gari dagi namduna pasalo muni masida kanagumbana lengoi singama taragati association na oraiba lengoi adu sis tawbani hana oraiba siloja Jere Bangi Hillgat Maning Lekai Community Hall da Manipur State Rural Livelihood Mission MSRLM ki medyang makhada nongpo kanpi village level federation BLF ki hanba annual general body meeting pangthokhrei mifamadu da hozai thokle beirang asida laikhidraba singi mafamda minute ani 2 minute leptuna ikai khumna ba utke famkiba mifamadu da Hillgat GP ki chairman L Samarendra na hai mamang ngai gi matamda yumpuri banupi singna arai leita sizina bagi damak senjau paiba singdagi mathoi kabida puraga hinglami adubu hauzikti MSRLM gi makhada celeb group da sen million haudok chonaba apikpa interest da sen pire celeb group da thadari ba sen farm sing chakhonaba lambida sizin nabi yu haike Kapato bang daba ama malay mayam to hujik ti ay kundi senya buki sentang sige biang sige piri ba sigun ba sentang sina ay kuy nagkapatong ning basing ama malay basing so ay kuy ay pisaje pura ka mathoy yam yaw tabi ni asu masini pura ka kuy business to badege ay kuy nakana ba kha su phange lay tara su phar ko e aduna asiku basi so ay kuy na kana ma magirom da sinni na si na hindi jani ni
MSRLM Block Manager Wahengbam Premchan Hai nupi singi SSG semnaba matung ngaklo piduna senfam sing niyom chumna sizinaba takpiri nongpong anbi BLF ki Celeb Group mapandagi Celeb Group Taret amadi Startup Fund Revolving Fund CIF Fund na jingba fangkrei lemhoriba Celeb Group ani asisu fund sing asi fanghalbaga loinana Manipur State Cooperative Bank MSCB loan fang na pahon na si haike mifam aduda tongan bakana basing puthok tuna khangmin na bagal loinana jahigi oiba account statement su puthoke mifam aduda nongpong anbi village level federation ke president PH Onima MSCB Juribam branch ke manager Ayekpam Thoiba ICDS ki CDPO ning thaujam parango mangang su saryake SAG kunitui kana loan changa ni singa ibra singa triba aduga apabe SAG yaru ga khoi loan pigi dana MS na yamna chawna thajalo pibini aduga MS binga thajalo pibini se kari ni mahara kanda MSRLM ki SAGD ngaplo aidi apabe SAG waidi haraga good and better pidini loisilakpada maroiba paw amuhana pijari Opposition Alliance Ninja ki MP Kulma Thogi Tim Chura Chanfal gi relief camp sing da chatuna yengsing khrei Governor da memorandum pisin khrei political party khuding maki committee semlaga atu bada waroshin purakna bawa fam haudo khrei Fox na sinba mi fam da la na sige himai chumna ba committee ama sem khrei August 18 da Chura Chanpur ama songkang pokpida nupi singi khong chachana ba lemna khrei Amadi Kokomi ga DMCC ga kutsam naraga August 3 ta Delhi gi Jantar Mantar da khongjang sangsin gadori Jin Kuki gi namthaki campaign expose to gadori Nasigi oina di North East Window TV na pijaba Manipuri paw matang asalo sinjare mayambo amuka na khurum jare